ꯃꯌꯥꯝ ꯄꯨꯝꯅꯃꯛꯄꯨ YouTube channel Young Minds na taramna okchari. Ngasi mayamda ligadawriba wari asigi maming Cinderella. Wari asi haujaraglage. Laibak amada inak khunba nupa amaga mahaki nupi amadi macha nupi amaga yamna nungaina lerami. Inak khunba nupa adugi nupidu yamna kanna naraklami. Mahaki nupiduna mahak hinglaroi haiba khanglami. Maram aduna mahangna mahaki amatta poksabi machanupidu mahaki manakta kaurami aduga hairami, Cinderella, nahak aphaba thabak tawduna aphaba mi oyu amadi napana haiba iluko. Ishona nahakpu matam pumnamakta ngakpi senbigani. Aisu sargadagi nahakpu yengtharake. Aina nangi nanakta matam pumnamakta laiganida. Madu hairamlaga mahak sikhirami. Cinderella numit khudingi mamagi mongphamda chattuna kaplami. Mahak aphaba thabak tawduna aphaba miyoi oinaba kanna honarami amadi mapana haibasu ilami. Matamgi matungina inak khunba nupa adu atopa nupi ama thirami. Nupi dugi macha nupi ani lerami amadi macha nupi animak inak khunba nupa dugi mayumda puraglami. Macha nupi animak masak phajarami adubu makhoi ani mabukti yamna phatlamde. Makhoi ani na Cinderella bu thina thina tawbirami. Makhoi ani na mahakpu karem kathaina duna yamna usitpiramde. Makhoi na Cinderella gi phajaraba phijol singdu laurami aduga mangonda amanba phijol amadi una sabak khongup pirami. Makhoi na mangonda hairami yengune masigi rajkumari se mahangna seli charibane na tawrise yengu kayada matam siga chana khidraba. Masi hairaga makhoi anina mahakpu noksin birami amadi mahakpu chaksangda thajilami. Cinderella ayuk anganbadagi numidang athengba phawba thabak suba tarami. Mahangna ayuk nganta hauduna ising honba, mai haugatpa, chak thongba amadi phichu phicamba tawrami. Maduda natana pokminnadaba machin manaw aniduna mahaki mangnaba nungaitanabada matam punamakta honaribani. Makhoina laimaida hawai haidoktuna mahakpu thawaina khunhanduna lakna birami. Numit chuppa ama thabak surabachu mahangna pothanaba phamungsu pibiramde. Maram aduna mahak mai haufam manakta tumlami. Nongmadi mapana mela chatringaida poktabi machanupi ani aduda mahangna meladagi halakpada kari leirakuge haina hanglami. Poktabi machanupi amana hairaklami, Pabung aigidi phajaba phijol laibiragu. Atopa poktabi machanupi amaduna amuk hairaklami, Pabung aigidi likkon chana lupa laibiragu. Mapaduna amuk Cinderella da hairaklami, Cinderella nahakidi kari laibirauge. Cinderella na hairaklami, Pabung aigidi Pabungna mela chatpada Pabungi tupida ahanba thenglakpa usado thekpirau. Asumna mapa aduna mayum halakpada machanupi poktabi anidugidi phajaraba phijol amadi sana khudop likkona chingba laibiraglami. Mahangna meladagi sagol tongduna halakpada asukpa lambi ama phauduna lakpada mahaki tupi adu usa amada palami. Mahangna usa adubu thektuna puraklami. Mahangna mayum yaurakpada poktabi machanupida makhoina leirau haibadu pirami aduga Cinderella dana usadu pibirami. Cinderella na mapabu thagalami amadi usadu puraga mamagi mongphamda laglami. Mahangna usa adu mahaki mamagi mongphamda tharami aduga yamna kanna kaplami. Mahaki mamittagi chintharakpa pirangduna usaduda ising oina chabirami.
ꯎꯁꯥꯗꯨ ꯅꯣꯡꯃꯗ ꯁꯔꯨꯛ ꯑꯍꯨꯝꯒꯤ ꯆꯥꯡꯗ ꯆꯥꯎꯗꯨꯅ ꯌꯥꯝꯅ ꯐꯖꯕ ꯎ ꯄꯥꯝꯕꯤ ꯑꯃ ꯑꯣꯏꯅ ꯍꯧꯔꯛꯂꯝꯃꯤ꯫ ꯁꯤꯟꯗ꯭ꯔꯦꯂꯥ ꯎ ꯄꯥꯝꯕꯤ ꯑꯗꯨꯒꯤ ꯃꯈꯥꯗ ꯆꯠꯇꯨꯅ ꯀꯞꯂꯝꯃꯤ ꯑꯃꯗꯤ ꯏꯁꯣꯔꯗ ꯊꯧꯅꯤꯖꯔꯝꯃꯤ꯫ ꯃꯍꯥꯛꯅ ꯎ ꯑꯗꯨꯒꯤ ꯃꯈꯥꯗ ꯑꯅꯤꯡꯕ ꯑꯄꯥꯝꯕ ꯑꯃ ꯅꯤꯕ ꯈꯨꯗꯤꯡꯒꯤ ꯎꯗꯨꯗ ꯎꯆꯦꯛ ꯑꯄꯤꯛꯄ ꯑꯃ ꯂꯥꯛꯂꯝꯃꯤ꯫ ꯎꯆꯦꯛꯇꯨꯅ ꯁꯤꯟꯗ꯭ꯔꯦꯂꯥꯅ ꯄꯥꯝꯂꯤꯕ ꯅꯤꯔꯤꯕ ꯄꯣꯠꯇꯨ ꯎꯊꯛꯇꯨꯗꯒꯤ ꯊꯥꯗꯕꯤꯔꯝꯃꯤ꯫ ꯂꯩꯕꯥꯛ ꯑꯗꯨꯒꯤ ꯅꯤꯡꯊꯧꯅ ꯅꯨꯃꯤꯠ ꯍꯨꯝꯅꯤꯒꯤ ꯀꯨꯝꯍꯩ ꯑꯃ ꯁꯤꯜꯂꯝꯃꯤ꯫ ꯀꯨꯝꯍꯩ ꯑꯗꯨꯗ ꯂꯩꯕꯥꯛ ꯑꯗꯨꯗ ꯂꯩꯔꯤꯕ ꯃꯁꯛ ꯐꯖꯕꯤ ꯂꯩꯁꯥꯕꯤ ꯈꯨꯗꯤꯡꯃꯛꯄꯨ ꯂꯥꯛꯅꯕ ꯕꯥꯇꯣꯟ ꯇꯧꯔꯝꯃꯤ꯫ ꯂꯩꯁꯥꯕꯤꯁꯤꯡ ꯑꯗꯨꯗꯒꯤ ꯅꯤꯡꯊꯧꯒꯤ ꯃꯆꯥꯅꯨꯄꯥ ꯔꯥꯖꯀꯨꯃꯥꯔ ꯑꯗꯨꯅ ꯃꯍꯥꯛꯀꯤ ꯇꯥꯂꯣꯏ ꯑꯣꯏꯒꯗꯕꯗꯨ ꯈꯟꯒꯗꯕ ꯑꯣꯏꯔꯝꯃꯤ꯫ ꯄꯣꯛꯇꯕꯤ ꯃꯆꯤꯟ ꯃꯅꯥꯎ ꯑꯅꯤꯗꯨꯅ ꯄꯥꯎꯗꯨ ꯇꯥꯕꯗ ꯃꯈꯣꯏꯗꯤ ꯌꯥꯝꯅ ꯍꯔꯥꯎꯔꯝꯃꯤ꯫ ꯃꯈꯣꯏꯅ ꯁꯤꯟꯗ꯭ꯔꯦꯂꯥꯕꯨ ꯀꯧꯔꯝꯃꯤ ꯑꯗꯨꯒ ꯍꯥꯏꯔꯝꯃꯤ, "ꯑꯩꯈꯣꯏꯒꯤ ꯁꯝꯁꯤ ꯈꯔ ꯍꯥꯠꯄꯤꯔꯛꯎ, ꯑꯩꯈꯣꯏꯒꯤ ꯈꯣꯡꯎꯞꯁꯤꯡ ꯑꯗꯨꯁꯨ ꯈꯔ ꯁꯦꯡꯗꯣꯛꯄꯤꯔꯝꯃꯨ, ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯅꯤꯡꯊꯧꯒꯤ ꯀꯣꯅꯨꯡꯗ ꯆꯠꯇꯨꯅ ꯑꯆꯧꯕ ꯀꯨꯝꯍꯩ ꯑꯃ ꯌꯥꯎꯔꯨꯒꯗꯧꯔꯤꯕꯅꯤ꯫" ꯁꯤꯟꯗ꯭ꯔꯦꯂꯥ ꯃꯈꯣꯏꯅ ꯍꯥꯏꯔꯤꯕꯗꯨ ꯀꯞꯅ ꯀꯞꯅ ꯇꯧꯔꯝꯃꯤ꯫ ꯃꯍꯥꯛꯁꯨ ꯃꯈꯣꯏꯒ ꯂꯣꯏꯅꯅ ꯀꯣꯅꯨꯡꯗ ꯆꯠꯇꯨꯅ ꯖꯒꯣꯏꯗꯨ ꯁꯥꯕ ꯄꯥꯝꯂꯝꯃꯤ꯫ ꯃꯍꯥꯛꯅ ꯄꯣꯛꯇꯕꯤ ꯃꯃꯥ ꯑꯗꯨꯗ ꯃꯍꯥꯛꯄꯨꯁꯨ ꯆꯠꯄ ꯌꯥꯍꯟꯕꯤꯅꯕ ꯍꯥꯏꯔꯝꯃꯤ꯫ ꯃꯃꯥ ꯄꯣꯛꯇꯕꯤꯗꯨꯅ ꯍꯥꯏꯔꯛꯂꯝꯃꯤ, "ꯁꯤꯟꯗ꯭ꯔꯦꯂꯥ, ꯅꯍꯥꯛꯄꯨ ꯅꯍꯥꯛꯀꯤ ꯑꯃꯣꯠꯄ ꯐꯤꯖꯣꯜꯗꯨꯒ ꯀꯣꯅꯨꯡꯗ ꯀꯨꯝꯍꯩꯒ ꯆꯠꯅꯤꯡꯂꯤꯕ? ꯅꯍꯥꯛꯀꯤ ꯖꯒꯣꯏ ꯁꯥꯕꯗ ꯁꯦꯠꯅꯕ ꯐꯤꯔꯣꯜ ꯑꯃꯗꯤ ꯈꯣꯡꯎꯞꯁꯨ ꯑꯃꯠꯇ ꯂꯩꯇꯦ꯫ ꯅꯍꯥꯛꯅ ꯀꯔꯤꯒꯤ ꯆꯠꯅꯤꯡꯂꯤꯕꯅꯣ?" ꯑꯗꯨ ꯑꯣꯏꯔꯕꯁꯨ ꯁꯤꯟꯗ꯭ꯔꯦꯂꯥꯅ ꯃꯃꯥ ꯄꯣꯛꯇꯕꯤꯗꯨꯗ ꯃꯍꯥꯛꯄꯨ ꯆꯠꯄ ꯌꯥꯍꯟꯕꯤꯅꯕ ꯍꯟꯖꯤꯟ ꯍꯟꯖꯤन ꯍꯥꯏꯔꯝꯃꯤ꯫ ꯃꯃꯥ ꯄꯣꯛꯇꯕꯤꯗꯨꯅ ꯍꯥꯏꯔꯛꯂꯝꯃꯤ, "ꯑꯩꯅ ꯍꯋꯥꯏ ꯃꯔꯨ ꯇꯦꯡꯀꯣꯠ ꯑꯃ ꯎꯠ ꯃꯔꯛꯇ ꯍꯩꯗꯣꯛꯑꯝꯕꯅꯤ꯫ ꯅꯪꯅ ꯍꯋꯥꯏꯗꯨ ꯄꯨꯡ 2ꯒꯤ ꯃꯅꯨꯡꯗ ꯈꯨꯟꯕ ꯉꯝꯂꯕꯗꯤ ꯅꯍꯥꯛꯁꯨ ꯆꯠꯄ ꯌꯥꯒꯅꯤ." ꯁꯤꯟꯗ꯭ꯔꯦꯂꯥ ꯃꯅꯤꯡꯊꯣꯡꯗ ꯊꯣꯛꯇꯨꯅ ꯂꯩꯀꯣꯜꯗ ꯆꯠꯂꯝꯃꯤ ꯑꯗꯨꯒ ꯃꯍꯥꯛꯅ ꯎꯆꯦꯛꯁꯤꯡꯗꯨ ꯀꯧꯔꯝꯃꯤ꯫ ꯑꯍꯥꯟꯕꯗ ꯈꯨꯅꯨ 2 ꯃꯍꯥꯛꯀꯤ ꯆꯥꯛꯁꯪꯒꯤ ꯊꯣꯡꯅꯥꯎꯗ ꯄꯥꯏꯔꯛꯂꯝꯃꯤ꯫ ꯃꯗꯨꯒꯤ ꯃꯇꯨꯡꯗ ꯎꯆꯦꯛ ꯑꯇꯩꯁꯨ ꯄꯥꯏꯔꯛꯂꯝꯃꯤ꯫ ꯃꯍꯥꯛꯅ ꯎꯆꯦꯛꯁꯤꯡ ꯑꯗꯨꯗ ꯎꯠ ꯃꯔꯛꯇ ꯌꯥꯎꯔꯤꯕ ꯍꯋꯥꯏꯁꯤꯡ ꯑꯗꯨ ꯈꯟꯗꯣꯛꯅꯕ ꯍꯥꯏꯔꯝꯃꯤ꯫ ꯎꯆꯦꯛꯁꯤꯡ ꯑꯗꯨꯅ ꯍꯋꯥꯏ ꯃꯔꯨꯁꯤꯡ ꯑꯗꯨ ꯎꯠ ꯃꯔꯛꯇꯨꯗꯒꯤ ꯈꯨꯜꯂꯝꯃꯤ ꯑꯗꯨꯒ ꯇꯦꯡꯀꯣꯠꯇꯨꯗ ꯍꯥꯞꯂꯝꯃꯤ꯫ ꯃꯍꯥꯛꯅ ꯍꯋꯥꯏ ꯌꯥꯎꯕ ꯇꯦꯡꯀꯣꯠ ꯑꯗꯨ ꯄꯨꯔꯒ ꯄꯣꯛꯇꯕꯤ ꯃꯃꯥ ꯑꯗꯨꯗ ꯄꯤꯔꯝꯃꯤ꯫ ꯃꯃꯥꯅ ꯃꯍꯥꯛꯁꯨ ꯀꯨꯝꯍꯩꯗꯨ ꯆꯠꯄ ꯌꯥꯔꯛꯂꯒꯅꯤ ꯍꯥꯏꯅ ꯍꯔꯥꯎꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯃꯥ ꯄꯣꯛꯇꯕꯤ ꯑꯗꯨꯅ ꯍꯥꯏꯔꯛꯂꯝꯃꯤ, "ꯁꯤꯟꯗ꯭ꯔꯦꯂꯥ, ꯅꯍꯥꯛ ꯆꯠꯄ ꯌꯥꯔꯣꯏꯅꯦ꯫ ꯅꯍꯥꯛꯇꯤ ꯐꯤꯖꯣꯜꯁꯨ ꯂꯩꯇꯦ, ꯖꯒꯣꯏ ꯁꯥꯕꯁꯨ ꯍꯩꯔꯣꯏ꯫ ꯃꯤ ꯄꯨꯝꯅꯃꯛꯅ ꯅꯪꯉꯣꯟꯗ ꯅꯣꯛꯁꯤꯟꯕꯤꯔꯛꯀꯅꯤ." ꯃꯗꯨ ꯇꯥꯕꯗ ꯁꯤꯟꯗ꯭ꯔꯦꯂꯥ ꯀꯞꯂꯛꯂꯝꯃꯤ꯫ ꯃꯃꯥ ꯄꯣꯛꯇꯕꯤꯗꯨꯅ ꯑꯃꯨꯛ ꯍꯥꯏꯔꯛꯂꯝꯃꯤ, "ꯀꯔꯤꯒꯨꯝꯕ ꯅꯍꯥꯛꯅ ꯄꯨꯡ 1ꯒꯤ ꯃꯅꯨꯡꯗ ꯎꯠ ꯃꯔꯛꯇꯒꯤ ꯍꯋꯥꯏ ꯇꯦꯡꯀꯣꯠ 2 ꯈꯨꯟꯒꯠꯄ ꯉꯝꯂꯕꯗꯤ ꯅꯍꯥꯛ ꯀꯨꯝꯍꯩꯗꯨ ꯆꯠꯄ ꯌꯥꯒꯅꯤ." ꯃꯃꯥ ꯄꯣꯛꯇꯕꯤꯗꯨꯅ ꯊꯕꯛꯇꯨ ꯁꯤꯟꯗ꯭ꯔꯦꯂꯥꯅ ꯄꯨꯡ 1ꯒꯤ ꯃꯅꯨꯡꯗ ꯇꯧꯕꯗꯤ ꯑꯣꯏꯊꯣꯛꯂꯣꯏ ꯍꯥꯏꯕ ꯈꯪꯂꯝꯃꯤ꯫ ꯃꯃꯥ ꯄꯣꯛꯇꯕꯤꯗꯨꯅ ꯍꯋꯥꯏ ꯇꯦꯡꯀꯣꯠ 2ꯗꯨ ꯎꯠꯇ ꯍꯩꯗꯣꯛꯂꯝꯃꯤ꯫ ꯁꯤꯟꯗ꯭ꯔꯦꯂꯥ ꯃꯅꯤꯡꯊꯣꯡꯗ ꯑꯃꯨꯛ ꯆꯠꯇꯨꯅ ꯎꯆꯦꯛꯁꯤꯡ ꯑꯗꯨꯕꯨ ꯍꯋꯥꯏꯁꯤꯡ ꯑꯗꯨꯕꯨ ꯈꯨꯟꯒꯠꯅꯕ ꯀꯧꯔꯝꯃꯤ꯫ ꯑꯗꯨꯗꯒꯤ ꯈꯨꯅꯨ 2 ꯍꯥꯟꯅ ꯂꯥꯛꯂꯝꯃꯤ꯫ ꯃꯗꯨꯒꯤ ꯃꯇꯨꯡꯗ ꯎꯆꯦꯛ ꯑꯇꯩꯁꯨ ꯂꯥꯛꯂꯝꯃꯤ꯫ ꯎꯆꯦꯛꯁꯤꯡ ꯑꯗꯨꯅ ꯍꯋꯥꯏ ꯃꯔꯨꯁꯤꯡ ꯑꯗꯨ ꯑꯃꯨꯛ ꯈꯨꯜꯂꯝꯃꯤ꯫ ꯄꯨꯡꯈꯥꯏ ꯑꯃꯗ ꯍꯋꯥꯏ ꯃꯔꯨꯁꯤꯡꯗꯨ ꯇꯦꯡꯀꯣꯠ 2ꯗꯨꯗ ꯈꯨꯜꯂꯒ ꯍꯥꯞꯄ ꯂꯣꯏꯔꯝꯃꯤ꯫ ꯑꯗꯨꯗꯒꯤ ꯎꯆꯦꯛꯁꯤꯡ ꯑꯗꯨ ꯑꯃꯨꯛ ꯄꯥꯏꯈꯤꯔꯝꯃꯤ꯫ ꯁꯤꯟꯗ꯭ꯔꯦꯂꯥ ꯍꯔꯥꯎꯅ ꯇꯦꯡꯀꯣꯠ 2ꯗꯨ ꯄꯥꯏꯔꯒ ꯄꯣꯛꯇꯕꯤ ꯃꯃꯥꯒꯤ ꯃꯅꯥꯛꯇ ꯑꯃꯨꯛ ꯂꯥꯛꯂꯝꯃꯤ꯫ ꯃꯃꯥ ꯄꯣꯛꯇꯕꯤꯗꯨꯅ ꯍꯥꯏꯔꯛꯂꯝꯃꯤ, "ꯁꯤꯟꯗ꯭ꯔꯦꯂꯥ, ꯅꯪꯅ ꯊꯕꯛꯇꯨ ꯄꯥꯡꯊꯣꯛꯂꯕꯁꯨ ꯅꯍꯥꯛ ꯑꯩꯈꯣꯏꯒ ꯆꯠꯄ ꯌꯥꯔꯣꯏ꯫ ꯃꯔꯝꯗꯤ ꯅꯍꯥꯛꯀꯤ ꯐꯖꯕ ꯐꯤꯖꯣꯜ ꯂꯩꯇꯦ ꯑꯃꯗꯤ ꯅꯍꯥꯛ ꯖꯒꯣꯏ ꯁꯥꯕꯁꯨ ꯍꯩꯔꯣꯏ꯫ ꯑꯩꯈꯣꯏ ꯃꯌꯥꯝ ꯃꯃꯥꯡꯗ ꯏꯀꯥꯏꯕ ꯉꯝꯂꯣꯏ." ꯃꯁꯤ ꯍꯥꯏꯔꯝꯂꯒ ꯃꯍꯥꯛꯅ ꯃꯆꯥꯅꯨꯄꯤ 2ꯗꯨꯒ ꯆꯠꯈꯤꯔꯝꯃꯤ꯫ ꯌꯨꯝꯗꯨꯗ ꯀꯅꯥꯁꯨ ꯂꯩꯇ꯭ꯔꯦ꯫ ꯁꯤꯟꯗ꯭ꯔꯦꯂꯥ ꯃꯃꯥꯒꯤ ꯃꯣꯡꯐꯝ ꯃꯊꯛꯇ ꯍꯧꯔꯤꯕ ꯎ ꯄꯥꯝꯕꯤ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯂꯥꯛꯂꯝꯃꯤ꯫ ꯃꯍꯥꯛꯅ ꯐꯖꯕ ꯐꯤꯖꯣꯜ ꯄꯤꯕꯤꯅꯕ ꯅꯤꯔꯝꯃꯤ꯫
ꯎꯊꯛꯇꯒꯤ ꯎꯆꯦꯛꯇꯨꯅ ꯃꯍꯥꯛꯀꯤ ꯁꯅꯥ ꯃꯆꯨꯒꯤ ꯐꯖꯔꯕ ꯐꯤꯖꯣꯜꯗꯨ ꯊꯥꯗꯔꯛꯂꯝꯃꯤ ꯑꯃꯗꯤ ꯃꯨꯒꯥꯅ ꯂꯩꯇꯦꯡꯕ ꯈꯣꯡꯎꯞ ꯖꯨꯔꯥ ꯑꯃꯒꯁꯨ ꯊꯥꯗꯔꯛꯂꯝꯃꯤ꯫ ꯃꯍꯥꯛꯅ ꯐꯖꯔꯕ ꯐꯤꯖꯣꯜꯗꯨ ꯁꯦꯠꯂꯒ ꯅꯤꯡꯊꯧꯒꯤ ꯀꯣꯅꯨꯡꯗꯨꯗ ꯀꯨꯝꯍꯩꯗꯨ ꯌꯥꯎꯕ ꯂꯥꯛꯂꯝꯃꯤ꯫ ꯃꯍꯥꯛꯀꯤ ꯄꯣꯛꯇꯕꯤ ꯃꯆꯤꯟ ꯃꯅꯥꯎ ꯑꯅꯤ ꯑꯃꯗꯤ ꯃꯃꯥꯅꯁꯨ ꯃꯍꯥꯛꯄꯨ ꯃꯁꯛ ꯈꯪꯂꯝꯗꯦ꯫ ꯃꯈꯣꯏꯅ ꯃꯍꯥꯛꯁꯤ ꯑꯇꯣꯞꯄ ꯂꯩꯕꯥꯛꯇꯒꯤ ꯂꯥꯛꯄ ꯔꯥꯖꯀꯨꯃꯥꯔꯤ ꯑꯣꯏꯔꯝꯒꯅꯤ ꯍꯥꯏꯅ ꯈꯜꯂꯝꯃꯤ꯫ ꯃꯈꯣꯏꯅ ꯃꯍꯥꯛꯄꯨ ꯁꯤꯟꯗ꯭ꯔꯦꯂꯥꯅꯤ ꯍꯥꯏꯕ ꯈꯪꯂꯝꯗꯦ꯫ ꯃꯈꯣꯏꯅ ꯃꯍꯥꯛꯇꯤ ꯌꯨꯝꯗ ꯂꯩꯔꯝꯒꯅꯤ ꯍꯥꯏꯅ ꯈꯜꯂꯝꯃꯤ꯫ ꯅꯤꯡꯊꯧꯒꯤ ꯃꯆꯥꯅꯨꯄꯥ ꯔꯥꯖꯀꯨꯃꯥꯔ ꯑꯗꯨ ꯊꯣꯔꯛꯂꯝꯃꯤ꯫ ꯃꯍꯥꯛꯅ ꯁꯤꯟꯗ꯭ꯔꯦꯂꯥꯒ ꯊꯦꯡꯅꯔꯝꯃꯤ꯫ ꯃꯍꯥꯛꯇꯤ ꯁꯤꯟꯗ꯭ꯔꯦꯂꯥꯕꯨ ꯎꯕꯗ ꯉꯥꯎꯔꯝꯃꯤ꯫ ꯃꯍꯥꯛꯅ ꯁꯤꯟꯗ꯭ꯔꯦꯂꯥꯒ ꯄꯨꯟꯅ ꯖꯒꯣꯏ ꯁꯥꯔꯝꯃꯤ꯫ ꯃꯍꯥꯛꯅ ꯑꯇꯣꯞꯄ ꯅꯨꯄꯤ ꯑꯃꯠꯇꯒ ꯖꯒꯣꯏ ꯁꯥꯔꯝꯗꯦ꯫ ꯁꯤꯟꯗ꯭ꯔꯦꯂꯥ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝ ꯐꯥꯎꯕ ꯖꯒꯣꯏ ꯁꯥꯔꯝꯃꯤ꯫ ꯃꯍꯥꯛ ꯃꯌꯨꯝꯗ ꯍꯟꯕ ꯄꯥꯝꯂꯛꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯔꯥꯖꯀꯨꯃꯥꯔ ꯑꯗꯨꯅ ꯍꯥꯏꯔꯛꯂꯝꯃꯤ, "ꯑꯩ ꯅꯍꯥꯛꯀ ꯂꯣꯏꯅꯅ ꯆꯠꯀꯅꯤ"꯫ ꯃꯍꯥꯛꯇꯤ ꯁꯤꯟꯗ꯭ꯔꯦꯂꯥꯒꯤ ꯂꯩꯐꯝ ꯑꯗꯨ ꯈꯪꯅꯤꯡꯂꯝꯃꯤ ꯑꯃꯗꯤ ꯀꯅꯥꯒꯤ ꯃꯆꯥꯅꯣ ꯍꯥꯏꯕꯁꯨ ꯈꯪꯅꯤꯡꯂꯝꯃꯤ꯫ ꯁꯤꯟꯗ꯭ꯔꯦꯂꯥ ꯔꯥꯖꯀꯨꯃꯥꯔ ꯑꯗꯨꯗꯒꯤ ꯅꯥꯟꯊꯣꯛꯂꯝꯃꯤ ꯑꯗꯨꯒ ꯈꯨꯅꯨꯒꯤ ꯃꯌꯨꯝꯗ ꯆꯪꯈꯤꯔꯝꯃꯤ꯫ ꯔꯥꯖꯀꯨꯃꯥꯔ ꯑꯗꯨ ꯃꯄꯥ ꯅꯤꯡꯊꯧ ꯂꯥꯛꯄ ꯉꯥꯏꯔꯝꯃꯤ꯫ ꯔꯥꯖꯀꯨꯃꯥꯔ ꯑꯗꯨꯅ ꯃꯄꯥꯗ ꯁꯤꯟꯗ꯭ꯔꯦꯂꯥ ꯑꯗꯨ ꯈꯨꯅꯨꯒꯤ ꯃꯌꯨꯝꯗ ꯆꯪꯈ꯭ꯔꯦ ꯍꯥꯏꯔꯝꯃꯤ꯫ ꯃꯄꯥ ꯅꯤꯡꯊꯧꯗꯨꯅ ꯈꯜꯂꯝꯃꯤ, ꯃꯍꯥꯛꯄꯨ ꯁꯤꯟꯗ꯭ꯔꯦꯂꯥ ꯑꯣꯏꯔꯕꯖꯥꯠꯂꯅꯦ꯫ ꯃꯈꯣꯏꯅ ꯈꯨꯅꯨꯒꯤ ꯃꯌꯨꯝ ꯑꯗꯨ ꯁꯤꯡꯖꯪꯅ ꯌꯥꯟꯈꯥꯏꯔꯝꯃꯤ ꯑꯗꯨꯕꯨ ꯃꯅꯨꯡꯗꯗꯤ ꯀꯅꯥꯁꯨ ꯂꯩꯔꯝꯗꯦ꯫ ꯄꯣꯛꯃꯤꯟꯅꯗꯕ ꯃꯆꯤꯟ ꯃꯅꯥꯎ ꯑꯅꯤ ꯑꯃꯗꯤ ꯃꯃꯥ ꯄꯣꯛꯇꯕꯤꯗꯨꯅ ꯃꯌꯨꯝ ꯍꯜꯂꯛꯄꯗ ꯁꯤꯟꯗ꯭ꯔꯦꯂꯥ ꯌꯨꯝꯗ ꯃꯨꯁꯤ ꯃꯨꯁꯤ ꯉꯥꯜꯂꯤꯕ ꯊꯥꯎꯃꯩ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯂꯩꯔꯝꯃꯤ꯫ ꯁꯤꯟꯗ꯭ꯔꯦꯂꯥꯅ ꯉꯁꯥꯏ ꯈꯨꯅꯨꯒꯤ ꯃꯌꯨꯝꯗꯨꯒꯤ ꯃꯅꯤꯡꯂꯣꯝꯗ ꯆꯣꯡꯊꯗꯨꯅ ꯃꯍꯥꯛꯀꯤ ꯃꯃꯥꯒꯤ ꯃꯣꯡꯐꯝꯗꯨꯗ ꯍꯧꯔꯤꯕ ꯎ ꯄꯥꯝꯕꯤ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯆꯦꯜꯂꯛꯂꯝꯃꯤ꯫ ꯃꯐꯝ ꯑꯗꯨꯗ ꯃꯍꯥꯛꯅ ꯃꯍꯥꯛꯀꯤ ꯐꯖꯔꯕ ꯐꯤꯖꯣꯜꯗꯨ ꯂꯧꯊꯣꯛꯇꯨꯅ ꯊꯝꯂꯝꯃꯤ꯫ ꯎ ꯄꯥꯝꯕꯤꯗꯨꯗ ꯂꯩꯔꯤꯕ ꯎꯆꯦꯛ ꯑꯗꯨꯅ ꯃꯍꯥꯛꯀꯤ ꯐꯤꯖꯣꯜ ꯑꯗꯨ ꯑꯃꯨꯛ ꯂꯧꯁꯤꯟꯈꯤꯔꯝꯃꯤ꯫ ꯁꯤꯟꯗ꯭ꯔꯦꯂꯥ ꯃꯍꯥꯛꯀꯤ ꯑꯃꯟꯕ ꯐꯤꯖꯣꯜꯗꯨ ꯁꯦꯠꯇꯨꯅ ꯆꯥꯛꯁꯪꯗ ꯊꯨꯅ ꯆꯦꯜꯂꯛꯂꯝꯃꯤ꯫ ꯃꯊꯪꯒꯤ ꯅꯨꯃꯤꯠꯇꯁꯨ ꯀꯨꯝꯍꯩꯗꯨ ꯌꯥꯎꯕ ꯃꯍꯥꯛꯀꯤ ꯄꯣꯛꯇꯕꯤ ꯃꯃꯥ ꯑꯃꯗꯤ ꯄꯣꯛꯃꯤꯟꯅꯗꯕꯤ ꯃꯆꯤन ꯃꯅꯥꯎ ꯑꯅꯤꯗꯨꯒ ꯄꯨꯟꯅ ꯆꯠꯈꯤꯔꯝꯃꯤ꯫ ꯁꯤꯟꯗ꯭ꯔꯦꯂꯥ ꯃꯍꯥꯛꯀꯤ ꯃꯃꯥꯒꯤ ꯃꯣꯡꯐꯝꯗꯨꯗ ꯍꯧꯔꯤꯕ ꯎ ꯄꯥꯝꯕꯤꯗꯨꯒꯤ ꯃꯅꯥꯛꯇ ꯑꯃꯨꯛ ꯂꯥꯛꯂꯝꯃꯤ꯫ ꯃꯍꯥꯛꯅ ꯃꯍꯥꯛꯀꯤ ꯐꯤꯖꯣꯜ ꯄꯤꯕꯤꯅꯕ ꯍꯥꯏꯔꯝꯃꯤ꯫ ꯑꯗꯨꯗꯒꯤ ꯎ ꯃꯊꯛꯇꯒꯤ ꯎꯆꯦꯛ ꯑꯗꯨꯅ ꯃꯃꯥꯡꯒꯤ ꯅꯨꯃꯤꯠꯇꯒꯤ ꯍꯦꯟꯅ ꯐꯖꯕ ꯐꯤꯖꯣꯜ ꯑꯃ ꯊꯥꯗꯕꯤꯔꯛꯂꯝꯃꯤ꯫ ꯁꯤꯟꯗ꯭ꯔꯦꯂꯥ ꯐꯖꯔꯕ ꯐꯤꯖꯣꯜꯗꯨ ꯁꯦꯠꯂꯒ ꯀꯨꯝꯍꯩ ꯑꯗꯨꯗ ꯆꯠꯄꯗ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛ ꯃꯍꯥꯛꯀꯤ ꯐꯖꯕꯗꯨꯗ ꯉꯥꯎꯔꯝꯃꯤ꯫ ꯔꯥꯖꯀꯨꯃꯥꯔ ꯑꯗꯨ ꯃꯍꯥꯛꯄꯨ ꯂꯥꯛꯄ ꯉꯥꯏꯔꯝꯃꯤ꯫ ꯃꯍꯥꯛ ꯍꯦꯛ ꯂꯥꯛꯄꯒ ꯔꯥꯖꯀꯨꯃꯥꯔ ꯑꯗꯨꯅ ꯃꯍꯥꯛꯀꯤ ꯃꯈꯨꯠꯇꯨ ꯄꯥꯏꯗꯨꯅ ꯖꯒꯣꯏ ꯁꯥꯕ ꯍꯧꯔꯝꯃꯤ꯫ ꯀꯅꯥꯒꯨꯝꯕꯅ ꯁꯤꯟꯗ꯭ꯔꯦꯂꯥꯒ ꯖꯒꯣꯏ ꯁꯥꯃꯤꯟꯅꯒꯦ ꯍꯥꯏꯕꯗ ꯔꯥꯖꯀꯨꯃꯥꯔ ꯑꯗꯨꯅ ꯃꯍꯥꯛꯇꯤ ꯃꯍꯥꯛꯀꯤ ꯅꯨꯄꯤꯅꯤ ꯍꯥꯏꯔꯝꯃꯤ꯫ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝ ꯌꯧꯔꯛꯄꯗ ꯁꯤꯟꯗ꯭ꯔꯦꯂꯥ ꯃꯌꯨꯝ ꯍꯟꯅꯤꯡꯂꯛꯂꯝꯃꯤ꯫ ꯔꯥꯖꯀꯨꯃꯥꯔ ꯑꯗꯨꯅ ꯃꯍꯥꯛꯀꯤ ꯃꯇꯨꯡ ꯏꯜꯂꯝꯃꯤ꯫ ꯃꯍꯥꯛꯅ ꯁꯤꯟꯗ꯭ꯔꯦꯂꯥꯗꯨ ꯀꯔꯝꯕ ꯌꯨꯝꯗ ꯆꯪꯈꯤꯕꯒꯦ ꯍꯥꯏꯕꯗꯨ ꯌꯦꯡꯅꯤꯡꯂꯝꯃꯤ꯫ ꯁꯤꯟꯗ꯭ꯔꯦꯂꯥ ꯌꯨꯝꯒꯤ ꯃꯅꯤꯡꯗ ꯂꯩꯕ ꯂꯩꯀꯣꯜ ꯑꯗꯨꯗ ꯆꯪꯈꯤꯔꯝꯃꯤ꯫ ꯂꯩꯀꯣꯜ ꯑꯗꯨꯗ ꯑꯋꯥꯡꯕ ꯅꯥꯁꯄꯥꯇꯤ ꯄꯥꯝꯕꯤ ꯑꯃ ꯍꯧꯔꯝꯃꯤ꯫ ꯃꯍꯥꯛꯅ ꯅꯥꯁꯄꯥꯇꯤ ꯄꯥꯝꯕꯤꯗꯨꯗ ꯈꯩꯔꯣꯏ ꯑꯃꯒꯨꯝ ꯀꯥꯈꯤꯔꯝꯃꯤ꯫ ꯔꯥꯖꯀꯨꯃꯥꯔ ꯑꯗꯨꯗꯤ ꯁꯤꯟꯗ꯭ꯔꯦꯂꯥ ꯀꯗꯣꯝꯗ ꯆꯠꯈ꯭ꯔꯕꯅꯣ ꯍꯥꯏꯕ ꯈꯪꯂꯝꯗꯦ꯫ ꯃꯍꯥꯛꯅ ꯃꯍꯥꯛꯀꯤ ꯃꯄꯥ ꯂꯥꯛꯄ ꯉꯥꯏꯔꯝꯃꯤ꯫ ꯃꯍꯥꯛꯅ ꯃꯄꯥꯗ ꯍꯥꯏꯔꯝꯃꯤ, "ꯏꯄꯥ ꯏꯕꯨꯡꯉꯣ, ꯃꯁꯛ ꯈꯪꯗꯕꯤ ꯂꯩꯁꯥꯕꯤ ꯑꯗꯨ ꯑꯩꯉꯣꯟꯗꯒꯤ ꯅꯥꯟꯊꯣꯛꯇꯨꯅ ꯆꯦꯟꯈ꯭ꯔꯦ꯫ ꯃꯍꯥꯛ ꯅꯥꯁꯄꯥꯇꯤ ꯄꯥꯝꯕꯤꯁꯤꯗ ꯀꯥꯈꯤꯕ ꯃꯥꯜꯂꯤ"꯫ ꯃꯄꯥꯗꯨꯅ ꯑꯃꯨꯛꯁꯨ ꯈꯜꯂꯝꯃꯤ, ꯃꯍꯥꯛꯁꯤꯕꯨ ꯁꯤꯟꯗ꯭ꯔꯦꯂꯥ ꯑꯣꯏꯔꯕꯖꯥꯠꯂꯅꯦ꯫ ꯃꯈꯣꯏꯅ ꯅꯥꯁꯄꯥꯇꯤ ꯄꯥꯝꯕꯤꯗꯨ ꯌꯥꯟꯊꯠꯂꯝꯃꯤ ꯑꯗꯨꯕꯨ ꯃꯈꯣꯏꯅ ꯁꯤꯟꯗ꯭ꯔꯦꯂꯥꯗꯤ ꯊꯦꯡꯅꯔꯝꯗꯦ꯫
ꯃꯃꯥ ꯄꯣꯛꯇꯕꯤ ꯑꯃꯗꯤ ꯃꯍꯥꯛꯀꯤ ꯃꯆꯥ ꯑꯅꯤꯗꯨ ꯃꯌꯨꯝ ꯌꯧꯔꯛꯄꯗꯗꯤ ꯁꯤꯟꯗ꯭ꯔꯦꯂꯥ ꯆꯥꯛꯁꯪꯗ ꯂꯩꯔꯝꯃꯤ꯫ ꯁꯤꯟꯗ꯭ꯔꯦꯂꯥꯗꯤ ꯅꯥꯁꯄꯥꯇꯤ ꯄꯥꯝꯕꯤꯗꯨꯒꯤ ꯑꯇꯣꯞꯄ ꯅꯥꯀꯟꯗꯒꯤ ꯆꯣꯡꯊꯗꯨꯅ ꯃꯃꯥꯒꯤ ꯃꯣꯡꯐꯝꯗꯨꯗ ꯍꯧꯔꯤꯕ ꯎ ꯄꯥꯝꯕꯤ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯆꯠꯂꯝꯃꯤ꯫ ꯃꯍꯥꯛꯅ ꯃꯐꯝ ꯑꯗꯨꯗ ꯃꯍꯥꯛꯀꯤ ꯐꯤꯖꯣꯜ ꯑꯗꯨ ꯊꯝꯂꯝꯃꯤ꯫ ꯑꯍꯨꯝꯁꯨꯕ ꯅꯨꯃꯤꯠꯇ ꯁꯤꯟꯗ꯭ꯔꯦꯂꯥꯅ ꯃꯍꯥꯛꯀꯤ ꯄꯣꯛꯇꯕꯤ ꯃꯃꯥ ꯑꯃꯗꯤ ꯃꯍꯥꯛꯀꯤ ꯃꯆꯥꯅꯨꯄꯤ ꯑꯅꯤꯗꯨ ꯆꯠꯈ꯭ꯔꯕ ꯀꯥꯟꯗ ꯃꯍꯥꯛꯀꯤ ꯃꯃꯥꯒꯤ ꯃꯣꯡꯐꯝꯗ ꯆꯠꯂꯝꯃꯤ꯫ ꯃꯍꯥꯛꯅ ꯎꯗꯨꯗ ꯃꯍꯥꯛꯀꯤ ꯐꯖꯕ ꯐꯤꯖꯣꯜ ꯄꯤꯕꯤꯅꯕ ꯍꯥꯏꯔꯝꯃꯤ꯫ ꯎ ꯄꯥꯝꯕꯤ ꯃꯊꯛꯇ ꯂꯩꯔꯤꯕ ꯎꯆꯦꯛ ꯑꯗꯨꯅ ꯈ꯭ꯋꯥꯏꯗꯒꯤ ꯐꯖꯕ ꯐꯤꯖꯣꯜ ꯊꯥꯗꯔꯛꯂꯝꯃꯤ ꯑꯃꯗꯤ ꯈ꯭ꯋꯥꯏꯗꯒꯤ ꯐꯖꯕ ꯁꯅꯥ ꯃꯆꯨꯒꯤ ꯈꯣꯡꯎꯞ ꯖꯨꯔꯥ ꯑꯃꯁꯨ ꯊꯥꯗꯔꯛꯂꯝꯃꯤ꯫ ꯃꯍꯥꯛꯅ ꯐꯖꯔꯕ ꯐꯤꯖꯣꯜꯗꯨ ꯁꯦꯠꯇꯨꯅ ꯀꯣꯅꯨꯡꯗ ꯆꯠꯄ ꯃꯇꯝꯗꯗꯤ ꯀꯅꯥꯃꯠꯇꯅ ꯃꯍꯥꯛꯀꯤ ꯐꯖꯕꯗꯨ ꯀꯔꯝꯅ ꯁꯩꯊꯥꯒꯗꯒꯦ ꯍꯥꯏꯕ ꯈꯪꯂꯝꯗꯦ꯫ ꯔꯥꯖꯀꯨꯃꯥꯔ ꯑꯗꯨꯅ ꯃꯍꯥꯛ ꯅꯠꯇꯅ ꯑꯇꯩ ꯀꯅꯥꯒꯨꯝꯕ ꯃꯤꯑꯣꯏ ꯑꯃꯠꯇꯒ ꯖꯒꯣꯏ ꯁꯥꯃꯤꯟꯅꯔꯝꯗꯦ꯫ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝ ꯌꯧꯔꯛꯄ ꯃꯇꯝꯗ ꯁꯤꯟꯗ꯭ꯔꯦꯂꯥ ꯃꯌꯨꯝꯗ ꯍꯟꯅꯤꯡꯂꯛꯂꯝꯃꯤ꯫ ꯔꯥꯖꯀꯨꯃꯥꯔ ꯑꯗꯨꯁꯨ ꯃꯍꯥꯛꯀ ꯂꯣꯏꯅꯅ ꯆꯠꯅꯤꯡꯂꯝꯃꯤ ꯑꯗꯨꯕꯨ ꯁꯤꯟꯗ꯭ꯔꯦꯂꯥꯅ ꯃꯉꯣꯟꯗꯒꯤ ꯅꯥꯟꯊꯣꯛꯇꯨꯅ ꯊꯨꯅ ꯆꯦꯟꯈꯤꯔꯝꯃꯤ꯫ ꯔꯥꯖꯀꯨꯃꯥꯔꯗꯨ ꯃꯍꯥꯛꯄꯨ ꯇꯥꯟꯅꯕ ꯐꯪꯂꯝꯗꯦ꯫ ꯍꯟꯗꯛꯇꯤ ꯔꯥꯖꯀꯨꯃꯥꯔ ꯑꯗꯨꯅ ꯂꯧꯁꯤꯡ ꯑꯃ ꯁꯤꯖꯤꯟꯅꯔꯝꯃꯤ꯫ ꯃꯍꯥꯛꯅ ꯀꯥꯈꯠ ꯀꯨꯝꯊ ꯇꯧꯅꯕ ꯁꯤꯔꯤꯗꯨ ꯌꯥꯝꯅ ꯉꯝꯍꯜꯂꯝꯃꯤ꯫ ꯁꯤꯟꯗ꯭ꯔꯦꯂꯥꯅ ꯁꯤꯔꯤ ꯑꯗꯨꯗ ꯀꯨꯝꯊꯕꯗ ꯃꯍꯥꯛꯀꯤ ꯈꯣꯡ ꯑꯣꯏꯒꯤ ꯈꯣꯡꯎꯞ ꯑꯗꯨ ꯇꯥꯍꯧꯔꯝꯃꯤ꯫ ꯔꯥꯖꯀꯨꯃꯥꯔ ꯑꯗꯨꯅ ꯃꯍꯥꯛꯀꯤ ꯈꯣꯡꯎꯞ ꯑꯗꯨ ꯈꯨꯜꯂꯝꯃꯤ꯫ ꯃꯊꯪꯒꯤ ꯑꯌꯨꯛꯇ ꯔꯥꯖꯀꯨꯃꯥꯔ ꯑꯗꯨꯅ ꯃꯄꯥꯗ ꯍꯥꯏꯔꯝꯃꯤ, "ꯏꯄꯥ ꯏꯕꯨꯡꯉꯣ, ꯀꯅꯥꯅꯁꯨ ꯑꯩꯒꯤ ꯅꯨꯄꯤ ꯑꯣꯏꯕ ꯌꯥꯔꯣꯏ, ꯑꯗꯨꯕꯨ ꯃꯁꯤꯒꯤ ꯈꯣꯡꯎꯞ ꯑꯁꯤꯒ ꯆꯥꯟꯅꯕ ꯈꯣꯡ ꯄꯥꯟꯕ ꯅꯨꯄꯤꯗꯨ ꯑꯩꯒꯤ ꯅꯨꯄꯤ ꯑꯣꯏꯒꯅꯤ"꯫ ꯄꯥꯎꯗꯨ ꯇꯥꯕꯗ ꯄꯣꯛꯃꯤꯟꯅꯗꯕꯤ ꯃꯆꯤꯟ ꯃꯅꯥꯎ ꯑꯅꯤꯗꯨꯗꯤ ꯌꯥꯝꯅ ꯍꯔꯥꯎꯔꯝꯃꯤ, ꯃꯔꯝꯗꯤ ꯃꯈꯣꯏꯒꯤ ꯈꯣꯡꯗꯨ ꯌꯥꯝꯅ ꯐꯖꯔꯝꯃꯤ꯫ ꯔꯥꯖꯀꯨꯃꯥꯔ ꯑꯗꯨ ꯃꯈꯣꯏꯒꯤ ꯌꯨꯝꯗ ꯂꯥꯛꯂꯝꯃꯤ꯫ ꯄꯣꯛꯃꯤꯟꯅꯗꯕ ꯃꯆꯤन ꯃꯅꯥꯎꯒꯤ ꯑꯍꯟꯗꯨꯅ ꯈꯣꯡꯎꯞꯇꯨ ꯄꯨꯔꯒ ꯀꯥꯗ ꯆꯪꯈꯤꯔꯝꯃꯤ꯫ ꯃꯍꯥꯛꯅ ꯃꯍꯥꯛꯀꯤ ꯈꯣꯡ ꯑꯗꯨ ꯈꯣꯡꯎꯞ ꯑꯗꯨꯗ ꯊꯤꯡꯖꯤꯟꯕ ꯃꯇꯝꯗꯗꯤ ꯃꯍꯥꯛꯀꯤ ꯈꯣꯡꯕꯤꯗꯨ ꯆꯥꯎꯃꯟꯕꯗꯒꯤ ꯊꯤꯡꯖꯤꯟꯕ ꯆꯜꯂꯝꯗꯦ꯫ ꯃꯍꯥꯛꯀꯤ ꯅꯥꯀꯟꯗ ꯂꯦꯞꯇꯨꯅ ꯂꯩꯔꯤꯕꯤ ꯃꯃꯥꯅ ꯍꯥꯏꯔꯛꯂꯝꯃꯤ, "ꯅꯍꯥꯛꯀꯤ ꯈꯣꯡꯕꯤꯗꯨ ꯀꯛꯊꯠꯈ꯭ꯔꯣ, ꯅꯍꯥꯛꯅ ꯃꯍꯥꯔꯥꯅꯤ ꯑꯣꯏꯔꯕ ꯀꯥꯟꯗꯗꯤ ꯅꯍꯥꯛꯅ ꯈꯣꯡꯅ ꯆꯠꯄꯒꯤ ꯃꯊꯧ ꯇꯥꯔꯔꯣꯏ"꯫ ꯃꯆꯥꯅꯨꯄꯤ ꯑꯍꯟꯗꯨꯅ ꯃꯍꯥꯛꯀꯤ ꯈꯣꯡꯕꯤꯗꯨ ꯀꯛꯊꯠꯂꯝꯃꯤ ꯑꯗꯨꯒ ꯃꯍꯥꯛꯀꯤ ꯃꯈꯣꯡꯗꯨ ꯅꯝꯐꯨꯗ ꯈꯣꯡꯎꯞꯇꯨꯗ ꯊꯤꯡꯖꯤꯜꯂꯝꯃꯤ꯫ ꯑꯗꯨꯗꯒꯤ ꯔꯥꯖꯀꯨꯃꯥꯔ ꯑꯗꯨꯅ ꯃꯍꯥꯛꯄꯨ ꯃꯍꯥꯛꯀꯤ ꯅꯨꯄꯤ ꯑꯣꯏꯅ ꯁꯒꯣꯜꯗꯨꯗ ꯄꯨꯔꯝꯃꯤ꯫ ꯔꯥꯖꯀꯨꯃꯥꯔ ꯑꯗꯨꯅ ꯁꯤꯟꯗ꯭ꯔꯦꯂꯥꯒꯤ ꯃꯃꯥꯒꯤ ꯃꯣꯡꯐꯝꯗꯨ ꯐꯥꯎꯗꯨꯅ ꯆꯠꯂꯝꯃꯤ꯫ ꯃꯣꯡꯐꯝꯗꯨꯗ ꯍꯧꯔꯤꯕ ꯎ ꯄꯥꯝꯕꯤꯗꯨꯗ ꯇꯣꯡꯂꯤꯕ ꯈꯨꯅꯨ ꯑꯅꯤꯗꯨꯅ ꯍꯥꯏꯔꯛꯂꯝꯃꯤ, "ꯔꯥꯖꯀꯨꯃꯥꯔ, ꯅꯃꯥꯏꯗꯨ ꯂꯩꯊꯣꯛꯂꯒ ꯑꯃꯨꯛꯇ ꯌꯦꯡꯉꯨ, ꯈꯣꯡꯎꯞ ꯃꯅꯨꯡꯗ ꯏ ꯇꯩꯔꯦ꯫ ꯈꯣꯡꯎꯞ ꯑꯁꯤ ꯃꯍꯥꯛꯀꯤꯗꯃꯛꯇꯗꯤ ꯌꯥꯝꯅ ꯄꯤꯛꯃꯜꯂꯤ꯫ ꯑꯁꯦꯡꯕ ꯀꯩꯅ꯭ꯌꯥꯅ ꯅꯍꯥꯛꯄꯨ ꯉꯥꯏꯗꯨꯅ ꯂꯩꯔꯦ"꯫ ꯑꯗꯨꯗꯒꯤ ꯔꯥꯖꯀꯨꯃꯥꯔ ꯑꯗꯨꯅ ꯀꯩꯅ꯭ꯌꯥ ꯑꯗꯨꯒꯤ ꯃꯈꯣꯡꯗ ꯏ ꯊꯣꯛꯄꯗꯨ ꯎꯔꯝꯃꯤ꯫ ꯃꯍꯥꯛꯅ ꯑꯔꯥꯟꯕ ꯀꯩꯅ꯭ꯌꯥ ꯑꯗꯨꯕꯨ ꯃꯌꯨꯝꯗ ꯊꯤꯜꯂꯛꯂꯝꯃꯤ꯫ ꯃꯍꯥꯛꯅ ꯃꯍꯥꯛꯇꯤ ꯑꯁꯦꯡꯕ ꯀꯩꯅ꯭ꯌꯥ ꯅꯠꯇꯦ ꯍꯥꯏꯔꯝꯃꯤ꯫ ꯑꯗꯨꯗꯒꯤ ꯄꯣꯛꯃꯤꯟꯅꯗꯕ ꯃꯆꯤꯟ ꯃꯅꯥꯎꯒꯤ ꯑꯇꯣꯝꯕꯤꯗꯨꯅ ꯈꯣꯡꯎꯞꯇꯨ ꯃꯍꯥꯛꯀꯤ ꯀꯥꯗ ꯊꯤꯡꯖꯤꯜꯂꯝꯃꯤ꯫ ꯃꯍꯥꯛꯀꯤ ꯈꯣꯡ ꯑꯗꯨ ꯊꯤꯡꯖꯤꯟꯕ ꯌꯥꯔꯝꯃꯤ ꯑꯗꯨꯕꯨ ꯃꯍꯥꯛꯀꯤ ꯈꯨꯅꯤꯡ ꯑꯗꯨꯗꯤ ꯈꯔ ꯆꯥꯎꯔꯝꯃꯤ꯫ ꯃꯍꯥꯛꯀꯤ ꯃꯃꯥꯅ ꯊꯥꯡ ꯑꯃ ꯄꯤꯔꯒ ꯃꯆꯥꯅꯨꯄꯤꯗꯨꯗ ꯍꯥꯏꯔꯝꯃꯤ, "ꯅꯍꯥꯛꯀꯤ ꯈꯨꯅꯤꯡꯗꯨ ꯈꯔ ꯀꯛꯊꯠꯂꯨ, ꯅꯍꯥꯛꯅ ꯃꯍꯥꯔꯥꯅꯤ ꯑꯣꯏꯔꯒ ꯈꯣꯡꯅ ꯆꯠꯄꯒꯤ ꯃꯊꯧ ꯇꯥꯔꯔꯣꯏ"꯫ ꯃꯆꯥꯅꯨꯄꯤꯗꯨꯅ ꯃꯃꯥꯅ ꯍꯥꯏꯔꯤꯕꯗꯨ ꯇꯧꯔꯝꯃꯤ ꯑꯃꯗꯤ ꯈꯣꯡꯗꯨ ꯈꯣꯡꯎꯞꯇꯨꯗ ꯊꯤꯡꯖꯤꯜꯂꯝꯃꯤ꯫ ꯍꯟꯗꯛꯇꯤ ꯃꯈꯣꯡꯗꯨ ꯈꯣꯡꯎꯞꯇꯨꯗ ꯆꯞ ꯆꯥꯔꯝꯃꯤ ꯑꯗꯨꯕꯨ ꯃꯍꯥꯛꯀꯤ ꯑꯅꯥꯕꯗꯨꯗꯤ ꯈꯪꯂꯝꯃꯤ꯫ ꯔꯥꯖꯀꯨꯃꯥꯔ ꯑꯗꯨꯅ ꯃꯍꯥꯛꯄꯨ ꯁꯒꯣꯜꯗ ꯍꯥꯞꯇꯨꯅ ꯄꯨꯔꯝꯃꯤ꯫ ꯁꯤꯟꯗ꯭ꯔꯦꯂꯥꯒꯤ ꯃꯃꯥꯒꯤ ꯃꯣꯡꯐꯝ ꯃꯄꯥꯗꯨ ꯌꯧꯔꯛꯄ ꯃꯇꯝꯗ
ꯎꯆꯦꯛ ꯑꯅꯤꯗꯨꯅ ꯑꯃꯨꯛ ꯍꯥꯏꯔꯛꯂꯝꯃꯤ, ꯔꯥꯖꯀꯨꯃꯥꯔ, ꯑꯃꯨꯛꯇ ꯃꯅꯤꯡꯂꯣꯝꯗ ꯑꯣꯜꯂꯒ ꯅꯍꯥꯛꯀꯤ ꯀꯩꯅ꯭ꯌꯥꯒꯤ ꯃꯈꯣꯡꯗ ꯌꯦꯡꯉꯨ꯫ ꯈꯣꯡꯎꯞ ꯃꯅꯨꯡꯗ ꯏ ꯊꯣꯛꯂꯦ꯫ ꯈꯣꯡꯎꯞ ꯑꯁꯤꯁꯨ ꯃꯍꯥꯛꯀꯤ ꯑꯣꯏꯕꯗ ꯌꯥꯝꯅ ꯄꯤꯛꯏ꯫ ꯑꯁꯦꯡꯕ ꯀꯩꯅ꯭ꯌꯥꯅ ꯉꯥꯏꯗꯨꯅ ꯂꯩꯔꯦ꯫ ꯔꯥꯖꯀꯨꯃꯥꯔ ꯑꯗꯨꯅ ꯀꯩꯅ꯭ꯌꯥ ꯑꯗꯨꯒꯤ ꯃꯈꯣꯡꯗ ꯏ ꯊꯣꯛꯄꯗꯨ ꯎꯔꯝꯃꯤ꯫ ꯃꯍꯥꯛꯅ ꯀꯩꯅ꯭ꯌꯥ ꯑꯗꯨꯕꯨ ꯃꯥꯒꯤ ꯃꯌꯨꯝꯗ ꯊꯤꯟꯕꯤꯔꯝꯃꯤ꯫ ꯔꯥꯖꯀꯨꯃꯥꯔ ꯑꯗꯨꯅ ꯍꯥꯏꯔꯝꯃꯤ, ꯃꯍꯥꯛꯁꯤ ꯑꯩꯒꯤ ꯀꯩꯅ꯭ꯌꯥ ꯑꯣꯏꯒꯗꯕꯤ ꯑꯁꯦꯡꯕ ꯅꯨꯄꯤꯗꯨ ꯅꯠꯇꯦ꯫ ꯅꯪꯒꯤ ꯑꯇꯣꯞꯄ ꯅꯆꯥꯅꯨꯄꯤ ꯂꯩꯇ꯭ꯔꯕ꯭ꯔꯥ? ꯁꯤꯟꯗ꯭ꯔꯦꯂꯥꯒꯤ ꯃꯄꯥꯅ ꯍꯥꯏꯔꯛꯂꯝꯃꯤ, ꯑꯩꯒꯤ ꯑꯍꯥꯟꯕ ꯅꯨꯄꯤꯅ ꯄꯣꯛꯂꯝꯕ ꯆꯥꯛꯈꯨꯝꯗꯗ ꯂꯩꯕꯤ ꯏꯆꯥꯅꯨꯄꯤ ꯑꯃꯗꯤ ꯂꯩ, ꯑꯗꯨꯕꯨ ꯃꯍꯥꯛꯇꯤ ꯅꯍꯥꯛꯀꯤ ꯀꯩꯅ꯭ꯌꯥ ꯑꯣꯏꯕ ꯌꯥꯔꯣꯏꯗ꯫ ꯔꯥꯖꯀꯨꯃꯥꯔ ꯑꯗꯨꯅ ꯃꯍꯥꯛꯄꯨ ꯀꯧꯊꯣꯔꯛꯅꯕ ꯍꯥꯏꯔꯝꯃꯤ, ꯑꯗꯨꯕꯨ ꯄꯣꯛꯇꯕꯤ ꯃꯃꯥꯗꯨꯅ ꯍꯥꯏꯔꯛꯂꯝꯃꯤ, ꯅꯠꯇꯦ ꯅꯠꯇꯦ, ꯃꯍꯥꯛꯇꯤ ꯌꯥꯝꯅ ꯃꯣꯠꯂꯤ, ꯃꯍꯥꯛꯇꯤ ꯅꯍꯥꯛꯀꯤ ꯅꯨꯄꯤ ꯑꯣꯏꯕ ꯌꯥꯔꯣꯏ꯫ ꯑꯗꯨꯕꯨ ꯔꯥꯖꯀꯨꯃꯥꯔ ꯑꯗꯨꯅ ꯀꯧꯊꯣꯔꯛꯅꯕ ꯍꯥꯏꯔꯝꯃꯤ꯫ ꯁꯤꯟꯗ꯭ꯔꯦꯂꯥꯗꯨ ꯀꯧꯊꯣꯛꯄ ꯇꯥꯔꯝꯃꯤ꯫ ꯁꯤꯟꯗ꯭ꯔꯦꯂꯥ ꯃꯍꯥꯛꯀꯤ ꯃꯃꯥꯏ ꯃꯃꯤꯠ ꯃꯈꯨꯠ ꯃꯁꯥ ꯍꯥꯝꯗꯣꯛꯂꯒ ꯊꯣꯔꯛꯂꯝꯃꯤ, ꯑꯗꯨꯒ ꯔꯥꯖꯀꯨꯃꯥꯔ ꯑꯗꯨꯗ ꯃꯀꯣꯛ ꯅꯣꯜꯂꯝꯃꯤ꯫ ꯔꯥꯖꯀꯨꯃꯥꯔ ꯑꯗꯨꯅ ꯈꯣꯡꯎꯞꯇꯨ ꯃꯉꯣꯟꯗ ꯄꯤꯔꯝꯃꯤ꯫ ꯁꯤꯟꯗ꯭ꯔꯦꯂꯥꯅ ꯃꯍꯥꯛꯀꯤ ꯂꯨꯝꯂꯕ ꯎꯒꯤ ꯈꯣꯡꯎꯞ ꯑꯗꯨꯗꯒꯤ ꯃꯈꯣꯡꯗꯨ ꯂꯧꯊꯣꯛꯂꯒ ꯈꯣꯡꯎꯞ ꯑꯗꯨꯗ ꯊꯤꯡꯖꯤꯜꯂꯝꯃꯤ꯫ ꯃꯍꯥꯛꯀꯤ ꯃꯈꯣꯡ ꯑꯗꯨ ꯈꯣꯡꯎꯞ ꯑꯗꯨꯗ ꯆꯞ ꯆꯥꯔꯝꯃꯤ꯫ ꯁꯤꯟꯗ꯭ꯔꯦꯂꯥꯅ ꯃꯃꯥꯏꯗꯨ ꯅꯣꯡꯈꯠꯂꯛꯄꯗ ꯔꯥꯖꯀꯨꯃꯥꯔ ꯑꯗꯨꯅ ꯁꯤꯟꯗ꯭ꯔꯦꯂꯥꯒꯤ ꯃꯥꯏꯊꯣꯡ ꯑꯗꯨ ꯃꯍꯥꯛꯀ ꯖꯒꯣꯏ ꯁꯥꯃꯤꯟꯅꯈꯤꯕꯤ ꯅꯨꯄꯤ ꯑꯗꯨꯒꯤ ꯃꯥꯏꯊꯣꯡꯗꯨꯅꯤ ꯍꯥꯏꯕ ꯈꯪꯂꯝꯃꯤ꯫ ꯃꯍꯥꯛꯅ ꯍꯥꯏꯔꯛꯂꯝꯃꯤ, ꯃꯍꯥꯛꯁꯤ ꯑꯩꯒꯤ ꯑꯁꯦꯡꯕ ꯀꯩꯅ꯭ꯌꯥ ꯑꯣꯏꯒꯗꯕꯤꯗꯨꯅꯤ꯫ ꯄꯣꯛꯇꯕꯤ ꯃꯃꯥ ꯑꯃꯗꯤ ꯃꯍꯥꯛꯀꯤ ꯐꯠꯇ꯭ꯔꯕꯤ ꯃꯆꯥꯅꯨꯄꯤ ꯑꯅꯤꯗꯨꯗꯤ ꯌꯥꯝꯅ ꯁꯥꯎꯅꯤꯡꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯔꯥꯖꯀꯨꯃꯥꯔ ꯑꯗꯨꯅ ꯁꯤꯟꯗ꯭ꯔꯦꯂꯥꯕꯨ ꯁꯒꯣꯜꯗꯨꯗ ꯄꯨꯗꯨꯅ ꯆꯠꯈꯤꯔꯝꯃꯤ꯫ ꯃꯈꯣꯏꯅ ꯁꯤꯟꯗ꯭ꯔꯦꯂꯥꯒꯤ ꯃꯃꯥꯒꯤ ꯃꯣꯡꯐꯝꯗꯨ ꯌꯧꯔꯛꯄꯗ ꯈꯨꯅꯨ ꯑꯅꯤꯗꯨꯅ ꯍꯥꯏꯔꯛꯂꯝꯃꯤ, ꯔꯥꯖꯀꯨꯃꯥꯔ, ꯅꯃꯥꯏꯗꯨ ꯂꯩꯗꯨꯅ ꯌꯦꯡꯉꯨ, ꯈꯣꯡꯎꯞꯇ ꯏ ꯇꯩꯗ꯭ꯔꯦ, ꯈꯣꯡꯎꯞ ꯑꯗꯨ ꯃꯉꯣꯟꯗ ꯆꯞ ꯆꯥꯔꯦ, ꯃꯍꯥꯛꯁꯤ ꯅꯍꯥꯛꯀꯤ ꯑꯁꯦꯡꯕ ꯀꯩꯅ꯭ꯌꯥꯗꯨꯅꯤ꯫ ꯃꯁꯤ ꯍꯥꯏꯔꯒ ꯎꯆꯦꯛ ꯑꯅꯤꯗꯨ ꯄꯥꯏꯊꯔꯛꯇꯨꯅ ꯁꯤꯟꯗ꯭ꯔꯦꯂꯥꯒꯤ ꯃꯔꯦꯡꯖꯨꯝꯗ ꯇꯣꯡꯂꯝꯃꯤ꯫ ꯑꯃꯅ ꯁꯤꯟꯗ꯭ꯔꯦꯂꯥꯒꯤ ꯌꯦꯠꯇ, ꯑꯗꯨꯒ ꯑꯇꯣꯞꯄ ꯑꯃꯗꯨꯅ ꯃꯍꯥꯛꯀꯤ ꯑꯣꯏꯒꯤ ꯂꯦꯡꯖꯨꯝꯗ ꯇꯣꯡꯂꯝꯃꯤ꯫ ꯑꯗꯨꯗꯒꯤꯗꯤ ꯎꯆꯦꯛ ꯑꯅꯤꯗꯨ ꯁꯤꯟꯗ꯭ꯔꯦꯂꯥꯒꯤ ꯂꯦꯡꯖꯨꯝꯗ ꯑꯗꯨꯝ ꯇꯣꯡꯈꯤꯔꯝꯃꯤ꯫ ꯔꯥꯖꯀꯨꯃꯥꯔ ꯑꯃꯗꯤ ꯁꯤꯟꯗ꯭ꯔꯦꯂꯥꯒꯤ ꯂꯨꯍꯣꯡꯕ ꯅꯨꯃꯤꯠꯇ ꯃꯃꯥ ꯄꯣꯛꯇꯕꯤꯒꯤ ꯃꯆꯥꯅꯨꯄꯤ ꯑꯅꯤꯗꯨꯁꯨ ꯂꯥꯛꯂꯝꯃꯤ꯫ ꯃꯈꯣꯏ ꯑꯅꯤꯅ ꯁꯤꯟꯗ꯭ꯔꯦꯂꯥꯒꯤ ꯌꯦꯠ ꯑꯣꯏꯗ ꯐꯝꯂꯝꯃꯤ꯫ ꯈꯨꯅꯨ ꯑꯅꯤꯗꯨꯅ ꯅꯨꯄꯤ ꯑꯅꯤꯗꯨꯒꯤ ꯃꯃꯤꯠ ꯑꯃꯃꯝꯗꯨ ꯃꯆꯤꯟꯅ ꯊꯤꯜꯂꯝꯃꯤ꯫ ꯃꯈꯣꯏ ꯑꯅꯤꯅ ꯃꯌꯨꯝ ꯍꯜꯂꯛꯄꯗ ꯈꯨꯅꯨ ꯑꯅꯤꯗꯨꯅ ꯃꯈꯣꯏꯒꯤ ꯑꯇꯣꯞꯄ ꯃꯃꯤꯠꯁꯤꯡꯗꯨꯁꯨ ꯃꯆꯤꯟꯅ ꯊꯤꯜꯂꯝꯃꯤ꯫ ꯑꯁꯨꯝꯅ ꯈꯨꯅꯨ ꯑꯅꯤꯗꯨꯅ ꯐꯠꯇ꯭ꯔꯕ ꯃꯆꯤꯟ ꯃꯅꯥꯎ ꯑꯅꯤꯒꯤ ꯃꯃꯤꯠꯇꯨ ꯃꯄꯨꯟꯁꯤ ꯆꯨꯞꯄ ꯇꯥꯡꯍꯟꯗꯨꯅ ꯗꯟꯗꯤ ꯄꯤꯈꯤ꯫ ꯁꯤꯟꯗ꯭ꯔꯦꯂꯥꯗꯤ ꯅꯨꯡꯉꯥꯏ ꯌꯥꯏꯐꯅ ꯄꯥꯟꯈ꯭ꯔꯦ꯫ ꯋꯥꯔꯤ ꯑꯁꯤ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯁꯤꯟꯖꯔꯦ꯫ ꯋꯥꯔꯤ ꯑꯁꯤ ꯂꯤꯕꯗ ꯁꯣꯏꯈꯤꯕ ꯌꯥꯎꯔꯕꯁꯨ ꯇꯥꯕꯤꯔꯤꯕ ꯄꯨꯝꯅꯃꯛꯅ ꯉꯥꯛꯄꯤꯅꯕ ꯅꯣꯜꯂꯨꯛꯅ ꯍꯥꯏꯖꯔꯤ꯫